ꯃꯥꯟꯅꯕ ꯍꯥꯏꯅ ꯍꯣꯠꯅꯕꯗ ꯑꯗꯨꯒ ꯁꯤꯁꯤꯅ ꯖꯨꯔꯥꯅꯤꯗ ꯆꯥꯝ ꯌꯥꯡꯈꯩ 이마 짝 싸우라로 해. 다 털이 kari ngonda na suba sakab loraga nunthang khudingi tina tauri tina thaiba kaino ꯑꯩꯁꯦ ꯉꯔꯥꯡꯁꯦ ꯇꯨꯕ ꯂꯣꯏꯍꯧꯗ꯭ꯔꯦ ꯅꯣꯡ ꯅꯨꯡꯁꯤꯠ ꯂꯥꯛꯇꯅ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯁꯤ ꯀꯖꯦꯡꯂꯩꯁꯦꯀꯣ ꯃꯥꯟꯅꯕ ꯁꯨꯝ ꯇꯧꯔꯦ ꯑꯁꯨꯃꯥꯏꯅ ꯌꯥꯝ ꯋꯥꯅ ꯁꯦꯝꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯃꯅꯨꯡꯗ ꯍꯥꯞꯄꯤꯁꯦ ꯃꯥꯟꯅꯕ ꯍꯥꯏꯅ ꯍꯣꯠꯅꯕꯗ ꯑꯗꯨꯒ ꯁꯤꯁꯤꯅ ꯄꯊꯦꯞ ꯑꯣꯏꯅ ꯁꯥꯔꯤꯅꯦꯕ ꯃꯈꯥꯗ ꯌꯦꯡꯉꯣ ꯇꯨꯝ ꯍꯧꯒꯠꯄꯒ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯆꯤꯆꯦꯁꯨ ꯂꯩꯕ ꯂꯥꯛꯄꯅꯤꯅ ꯃꯈꯥꯗ ꯑꯗꯨꯝ ꯇꯨꯝꯃꯦꯗꯅꯀꯣ ꯑꯗꯨꯅ ꯃꯈꯥꯗ ꯇꯨꯝꯕ ꯍꯧꯒꯠꯄꯒ ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯔꯒꯦ ꯍꯥꯏꯅ ꯁꯦꯝꯕꯤꯒꯦ ꯍꯥꯏꯅ ꯇꯧꯔꯝꯃꯤꯅꯦꯕ ꯑꯗꯨꯗꯩ ꯉꯔꯥꯡꯁꯦ ꯈꯥꯏꯕꯣꯛ ꯁꯦꯝꯃꯒ ꯈꯥꯏꯕꯣꯛꯁꯦ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯁꯤꯜꯂꯛꯇꯅ ꯑꯗꯨꯒꯗꯤ ꯅꯣꯡ ꯈꯥꯡꯅ ꯈꯣꯠꯅ ꯇꯧꯕꯗꯨꯒ ꯒꯥꯔꯤ ꯄꯨꯝꯅꯃꯛ ꯊꯤꯡꯖꯤꯟꯈꯔꯦ ꯑꯗꯨꯅ ꯁꯦꯝꯕ ꯅꯪꯍꯧꯗ꯭ꯔꯕꯗꯣ ꯑꯩꯅ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯑꯗꯨꯝ ꯁꯦꯝꯕꯅꯦꯕ ꯀꯥꯕꯣꯛ ꯀꯥꯕꯣꯛ ꯃꯥꯜꯂꯒ ꯂꯣꯏꯔꯦ ꯍꯥꯏꯅꯀꯣ ꯑꯩꯈꯣꯏꯒꯤ ꯆꯥꯎꯝꯕꯁꯦ ꯌꯥꯝꯅ ꯍꯥꯏꯗꯤ ꯍꯦꯟꯗꯣꯛ ꯊꯣꯏꯗꯣꯛꯅ ꯍꯥꯏꯗꯤ ꯆꯥꯎꯝꯕꯗꯨꯃꯛꯇꯤ ꯑꯣꯏꯗ꯭ꯔꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯃꯐꯝꯁꯨ ꯖꯒꯥꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯗꯨꯅ ꯍꯥꯏꯗꯤ ꯑꯉꯥꯡꯁꯤꯒꯤ ꯇꯧꯗꯕ ꯌꯥꯗꯕ ꯍꯤꯡꯕꯗꯕꯗꯣ ꯑꯗꯨꯒꯤ ꯑꯗꯨꯝ ꯂꯥꯏꯗ ꯀꯠꯊꯣꯛꯑꯒ ꯈꯣꯠꯇꯣꯛꯑꯒ ꯑꯗꯨꯝ ꯆꯥꯎꯝꯕꯒꯤꯅꯤ ꯍꯥꯏꯅ ꯁꯨꯝ ꯄꯤꯛꯅ ꯆꯥꯎꯝꯗꯣꯏꯅꯦꯕ ꯑꯉꯥꯡꯁꯤꯒꯤꯗ ꯑꯣꯏꯅ ꯑꯗꯨꯝ ꯄꯤꯛꯅ ꯁꯨꯝ ꯂꯣꯏꯁꯤꯜꯂꯒꯦꯅ ꯑꯗꯣ ꯑꯉꯥꯡꯒꯤꯗꯤ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯔꯦꯡ ꯊꯝꯅꯕꯒꯤ ꯁꯥꯕꯅꯦ ꯃꯥꯒꯤ ꯁꯥꯔꯤ ꯀꯩꯅꯣꯁꯤꯁꯨ ꯂꯣꯏꯔꯦ ꯑꯗꯣ ꯁꯤꯒꯤ ꯃꯔꯛꯇ ꯆꯨꯡꯀꯤ ꯑꯃ ꯑꯅꯤ ꯍꯥꯞꯆꯤꯟꯕꯤꯒꯦ ꯀꯞꯄꯒꯕꯨꯗꯤ ꯑꯗꯨꯝ ꯐ꯭ꯔꯦꯝ ꯆꯥꯏꯌꯦꯕꯀꯣ ꯁꯤ ꯐꯧꯔꯤꯅꯤ ꯑꯉꯥꯡꯒꯤ ꯀꯩꯅꯣ ꯆꯨꯡꯀꯤ ꯍꯥꯞꯄꯤꯔꯤꯕꯅꯦ ꯃꯔꯛꯇ ꯁꯨꯃꯥꯏꯅ ꯅꯞꯄꯤꯔꯤꯕ ꯏꯁꯇꯣꯟꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯣ ꯅꯨꯡꯁꯥꯗ ꯐꯧꯔꯤꯒꯅ ꯑꯗꯨꯝ ꯈꯔ ꯃꯇꯝ ꯋꯥꯠꯂꯤꯕꯅꯤꯅ ꯅꯨꯡꯁꯥꯗ ꯉꯥꯏꯍꯥꯛ ꯐꯧꯔꯒ ꯀꯪꯅꯕ ꯌꯥꯏ ꯍꯧꯖꯤꯛ ꯆꯥꯛ ꯊꯣꯡꯒꯠꯄ ꯂꯣꯏꯔꯦ ꯑꯉꯥꯡꯒꯤꯗꯣ ꯁꯦꯝꯕ ꯂꯣꯏꯔꯦꯕꯀꯣ ꯄꯤꯖꯔꯒꯦ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯗꯣ ꯑꯗꯨꯝ ꯃꯤꯕꯨꯗꯤ ꯆꯥꯛ ꯄꯤꯖꯔꯣꯏꯗꯣ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯉꯥꯡꯒꯤꯁꯨ ꯑꯗꯨꯝ ꯆꯥꯅꯕꯒꯤ ꯊꯥꯗꯣꯏꯅꯤ나 ꯑꯗꯨꯅ ꯑꯩ ꯆꯥꯛ ꯊꯣꯡꯕ ꯍꯧꯒꯠꯂꯦ ꯍꯋꯥꯏ ꯍꯥꯟꯅ ꯀꯥꯝꯊꯣꯛꯑꯦ ꯁꯤꯗ ꯂꯩꯔꯦ ꯃꯃꯥꯅ ꯁꯣꯝꯗ ꯉꯥ ꯊꯣꯡꯕꯒꯤ ꯀꯩꯅꯣ ꯇꯧꯋꯤ ꯑꯩꯈꯣꯏꯁꯤꯅ ꯏꯃꯨꯡ ꯀꯔꯤ ꯂꯣꯏꯁꯤꯜꯂꯤ ꯑꯩ ꯋꯥꯏ ꯇꯩꯅ ꯈꯣꯠꯇꯅ ꯐꯖꯅ ꯇꯧꯗꯅ ꯆꯥꯛꯁꯤ ꯉꯟꯅ ꯊꯣꯡꯗꯣꯛꯑꯒꯦ ꯑꯗꯣ ꯑꯩꯅꯗꯤ ꯃꯇꯝꯗꯣ ꯁꯪꯗ꯭ꯔꯕꯅꯤꯅ ꯃꯥꯒꯤ ꯗ꯭ꯔꯦꯁꯁꯤꯁꯨ ꯇꯨꯕꯤꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯑꯗꯨꯝ ꯔꯦꯗꯤꯃꯦꯗ ꯑꯣꯏꯅ ꯂꯩꯔꯦ ꯈꯦꯝꯖꯤ ꯐꯨꯔꯤꯠꯁꯦ ꯑꯗꯨꯒ ꯃꯥꯒꯤꯗꯃꯛꯇ ꯑꯗꯣ ꯃꯥꯁꯦ ꯀꯟꯅ ꯇꯨꯝꯃꯦꯕꯀꯣ ꯇꯨꯝꯃꯤꯉꯩꯁꯤꯗ ꯑꯩꯅ ꯍꯥꯏꯗꯤ ꯀꯦꯕꯤꯍꯧꯔꯦ ꯆꯟꯗꯟ ꯅꯝꯍꯧꯔꯦ ꯆꯟꯗꯟ ꯇꯨꯝꯕꯅꯤꯅ ꯇꯨꯝꯃꯤꯉꯩꯗ ꯅꯝꯕꯁꯤꯐꯥꯎꯕꯗ ꯌꯥꯝ ꯋꯥꯅ ꯅꯝꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯃꯥ ꯍꯧꯖꯤꯛ ꯀꯟꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯤ ꯑꯗꯨꯒ ꯇꯨꯝ ꯍꯧꯒꯠꯂꯛꯑꯒ ꯗ꯭ꯔꯦꯁ ꯀꯔꯤ ꯁꯦꯠꯆꯜꯂꯒ ꯑꯃꯨꯛ ꯆꯥꯎꯅꯕꯒꯤ ꯇꯧꯔꯅꯤꯕꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯆꯥꯎꯃꯤꯁꯤꯅ ꯑꯩꯈꯣꯏ ꯃꯃꯣꯏꯒꯤ ꯃꯥꯡꯒꯣꯟꯗ ꯑꯣꯏꯅ ꯆꯥꯎꯃꯦꯕꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯖꯒꯥꯗꯣ ꯍꯥꯏꯗꯤ ꯄꯥꯛꯄ ꯃꯆꯦꯠ ꯑꯃꯐꯥꯎꯁꯨ ꯂꯩꯇꯕꯅꯤꯅ ꯑꯗꯨꯅ ꯑꯉꯥꯡꯒꯤꯗꯤ ꯆꯥꯎꯝꯕ ꯃꯇꯝ ꯌꯧꯔꯛꯑꯦ ꯆꯥꯎꯝꯗꯕꯗꯤ ꯌꯥꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯥꯎꯊꯣꯛꯅꯁꯨ ꯆꯥꯎꯝꯗꯔꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯑꯃꯅꯤꯈꯛ ꯑꯍꯟꯁꯤꯡ ꯍꯥꯏꯔꯒ ꯑꯗꯨꯗꯨꯒ ꯆꯥꯎꯃꯤꯅꯤ ꯑꯩꯈꯣꯏ ꯃꯃꯣꯏꯒꯤ ꯃꯥꯡꯒꯣꯟꯗ ꯑꯩꯈꯣꯏ ꯃꯃꯣꯏꯒꯤꯁꯤꯁꯨ ꯃꯣꯏꯒꯤ ꯖꯒꯥꯁꯤꯁꯨ ꯌꯥꯝꯅ ꯄꯤꯛꯑꯦ ꯍꯥꯏꯗꯤ ꯃꯣꯏꯒꯤꯁꯨ ꯑꯗꯨꯝ ꯂꯣꯏꯁꯤꯟꯕꯒꯤ ꯈꯣꯠꯆꯟꯕꯒꯤ ꯄꯣꯠꯁꯦ ꯆꯥꯏꯅ ꯂꯩꯔꯤꯕꯅꯦꯕꯀꯣ ꯆꯥꯎꯝꯗꯕ ꯌꯥꯗꯕꯒꯤ ꯍꯥꯏꯗꯅ ꯆꯥꯎꯝꯕꯅꯤꯅꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯈꯔ ꯏꯒꯅꯣꯔ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯏꯅꯝꯃ ꯐꯝꯗ꯭ꯔꯤꯁꯤꯅ ꯑꯩꯈꯣꯏ ꯏꯅꯝꯃꯗꯣ ꯆꯥꯎꯝꯒꯗꯕ ꯅꯨꯃꯤꯠꯁꯤꯒꯤ ꯑꯌꯨꯛꯁꯤꯗ ꯍꯥꯏꯗꯤ ꯆꯥꯛꯈꯨꯝ ꯍꯥꯏꯗꯣꯔꯛꯑꯕꯀꯣ ꯑꯗꯨꯗꯨꯅ ꯃꯣꯏꯅꯗꯤ ꯍꯥꯏꯔꯤꯕ ꯀꯩꯁꯨ ꯅꯠꯇꯦ ꯑꯗꯨꯝ ꯃꯕꯣꯛꯅ ꯏꯜꯂꯁꯨ ꯖꯥꯏ ꯈꯣꯠꯂꯤ ꯍꯥꯏꯗꯅ ꯑꯗꯨꯗꯨꯅ ꯃꯥꯁꯦ ꯐꯝꯗ꯭ꯔꯦꯕꯀꯣ ꯀꯣꯟꯅ ꯑꯗꯨꯝ ꯂꯣꯏꯔꯒ ꯑꯗꯨꯝ ꯐꯣꯇꯣ ꯀꯥꯞꯄꯒꯤ ꯐꯝꯒꯅꯦꯅ ꯑꯗꯨꯒ ꯃꯃꯥ ꯍꯣꯏꯅ ꯑꯗꯨꯝ ꯐꯝꯃꯦꯕ ꯃꯣꯔꯣꯛ ꯁꯥꯅ ꯀꯥꯞꯄꯛꯀꯅꯤ ꯁꯥ ꯇꯥꯔꯦ Mabuhay na rin. Pagkari eh.
mẹ mà hát gì đi chứ cô làm chị nghe tao ý một bài bài 하나 올라니. 어이 전화 남이 해. 에비라 오늘 사나 에비. mày sát luôn 너 그걸 지금 꽃가게 해주기네. hai quay từ từ năng ngồi đi rồi mày sát luôn đi 사나 에비 에비. xem quay từ từ năng nhìn đi quay từ từ à quay từ từ quay sát luôn quay sát 아 잘해. 바이. 뭐 쟤는 빨리 인데. 빨리 되나? 너야 되나? 난 보고 빨리 되나? 너야 되나? 공연아 나로 보니고. 바이 돼. 레라 이렇게 바이 로. 안가로 당가로 와래. không nó cái im im nó 안가로 당가로 와래. nó sự nó ra đây thằng này bị gì ꯑꯗꯣ ꯃꯤ ꯃꯌꯥꯝ ꯑꯃꯅ ꯍꯥꯏꯕꯅꯦ ꯑꯩꯈꯣꯏ ꯏꯅꯝꯃ ꯎꯗ꯭ꯔꯤ ꯎꯍꯜꯂꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣꯅ ꯑꯗꯣ ꯃꯌꯥꯝꯁꯦ ꯚꯤꯗꯤꯑꯣꯗ ꯌꯦꯡꯖꯔꯣ ꯑꯩꯈꯣꯏ ꯏꯅꯝꯃꯗꯤ ꯑꯗꯨꯝ ꯐꯖꯕꯅꯦ ꯑꯗꯨꯅ ꯐꯖꯕꯒꯤ ꯑꯩꯅ ꯎꯠꯂꯛꯇꯕꯅꯦꯕ ꯃꯤꯅ ꯃꯤꯅꯨ ꯆꯪꯈ꯭ꯔꯗꯤ ꯑꯗꯨꯗꯨꯒꯤ ꯑꯗꯣ ꯃꯌꯥꯝꯁꯤꯅ ꯃꯌꯥꯝꯒꯤ ꯄꯤꯖꯅꯕꯒꯤꯅꯤ ꯍꯥꯏꯗꯅ ꯈꯤꯔ ꯀꯩꯅꯣ ꯇꯧꯕꯅꯦꯕ ꯈꯤꯔ ꯑꯣꯏꯅ ꯇꯧꯔꯦꯕꯀꯣ ꯑꯗꯨꯝ ꯅꯤꯝꯀꯤꯒ ꯀꯅꯥꯅ ꯁꯤꯕꯨ ꯇꯨ ꯃꯁꯛ ꯌꯦꯡꯉꯨ ꯁꯤꯒ ꯌꯦꯡꯉꯨ ꯇꯨ ꯀꯅꯥꯅꯣ ꯁꯦ ꯌꯦꯡꯅꯤꯡꯗꯦ ꯌꯦꯡꯅꯤꯡꯗ꯭ꯔꯅꯦ ꯁꯤ ꯀꯅꯥꯁꯦ 오해네 뚜뚜 나간다 우리 파세이 그다 파세이 그다는 이거니 아야 hi guys to hello welcome to Ton Vlog 그나는 क्या 문제인가 guys 이거 nga kanana 파세벨레로 Mami, sandala. Kiti. Kanano. Không khen mình gì nữa đâu. Không mà thằng là sang áo dây. Trang thong na lôi được bata mi. Thingi nè thong na bata. Ki ba matam sang áo dây, phang ba ma se challe aduga. Yong hai na da buduga ne ma ne. Tumninge do na tawriba. Tung ra ba dia. Mà lùi ra nè dòng để đi cái kuji cái gì chứ dress xe cái lấy sao bị xe dòng để đi cái này là luôn nè thôi nha Hai miyam akogi nechagi bakta mayambu tam noktori khomchup tangau bini akhoi koli jong ai thawai tàu ni ngai le tre ne ibu kai do si ke kali cũng không được chân đi mama din mang nghe nè tao cũng không được nè ꯑꯗꯣ ꯃꯌꯥꯝ ꯑꯩꯁꯦ ꯇꯧꯐꯝ ꯈꯪꯗꯦꯅ ꯉꯥꯏꯍꯥꯛ ꯇꯨꯝꯊꯣꯛꯑꯒꯀꯣ ꯑꯗꯣ ꯁꯟꯗꯥꯋꯥꯏꯔꯝꯗ ꯑꯩꯁꯦ ꯁꯤꯜꯆꯔꯗ ꯑꯃꯨꯛ ꯂꯥꯛꯑꯦ ꯍꯌꯦꯡꯁꯦ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯏꯇꯥ ꯍꯣꯏꯒꯤ ꯌꯨꯝꯁꯪ ꯀꯥꯕꯅꯤ ꯍꯥꯏꯕꯀꯣ ꯑꯗꯨꯗꯒꯤ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯑꯗꯨꯝ ꯔꯤꯗꯛꯁꯟꯁꯨ ꯊꯥꯕꯅꯤꯅ ꯑꯗꯨꯗꯒꯤ ꯃꯣꯝꯄꯥꯛ ꯐꯤꯗꯛꯁꯨ ꯈꯔ ꯂꯧꯔꯛꯑꯦ ꯑꯗꯨꯒ ꯑꯁꯤꯅ ꯐꯤ ꯐꯨꯔꯤꯠ ꯍꯥꯞ ꯇꯨꯅꯕꯒꯤꯅꯤ ꯍꯥꯏꯅ ꯑꯗꯨꯁꯨ ꯈꯔ ꯌꯦꯡꯉꯦ ꯁ꯭ꯋꯥꯏꯒꯤ ꯃꯤ ꯃꯌꯥꯝ ꯌꯥꯎꯅ ꯈꯣꯡꯒꯦꯅ ꯉꯥꯏꯍꯥꯛ ꯌꯦꯡꯉꯦꯗꯅ ꯑꯩ ꯑꯗꯣ ꯁꯤꯁꯦ ꯖꯨꯔꯥ ꯑꯅꯤꯗ ꯆꯥꯝ 50 ꯑꯌꯨꯛ ꯊꯥꯎꯅꯕꯒꯤꯗꯤ ꯌꯥꯔꯦ ꯑꯩꯅ ꯉꯔꯥꯡ ꯆꯥꯝ ꯄꯤꯅ ꯑꯃꯈꯛ ꯂꯧꯔꯛꯄꯅꯤ ꯁꯤꯝꯄꯜ ꯌꯥꯔꯦ ꯄꯣꯠ ꯆꯩ ꯈꯔ ꯑꯍꯣꯡ ꯑꯆꯥꯎꯔꯦ ꯍꯥꯏꯒ ꯇꯨꯝꯕ ꯏꯃꯥꯏ ꯅꯨꯡꯊꯤꯟ ꯇꯨꯝꯃꯒ ꯍꯧꯒꯠꯂꯛꯑꯒ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂ ꯂꯥꯛꯑꯕ ꯃꯐꯝ ꯁꯦꯠꯆꯜꯂꯒ ꯑꯩ ꯍꯜꯂꯅꯤ ꯌꯨꯝꯗ ꯄꯨꯡ 8 ꯇꯥꯔꯦ
ओ भिड़ ले रिडक्शन पैसा फंगरे इमानबी पैसा 100 ले लो कितना है ये हाँ इसका तो 100 रुपए है पर ये साइज नहीं होगा रे घर पे पहनने के लिए साइज ये वाला लो ना घर पे पहनने के लिए तो ये वाला अच्छा होता है माँ के लिए 2 कलर का एक है वहाँ पे वो वाला भी अच्छा है अगर मैं यम यौरे तो से ना इमौ नुपीगिनी हाइदना विशालदगी नुसिमंदना लौरकने माई मोन मचा मादुना सिना हयें जिम संकाबदा तौनबगी गिफ्ट असी ओइना दुम लौरेबको विशालदगी दुगगी सेगी मोपाक फिदक करी करी ngasai लौरकपा फिसिंग दोनी सेजु मोपाक फिदक अमखक तौख्रनी युम संकाबगी गुड मॉर्निंग अससे बोरा पन मेने बको दोइ सो सेगी बोरा पगी अमु क्वांजो दा चगे तौरी सिसे बोरागा एदि नुंथिन दोइना हापनी हलागा को देखिए इसना जो शॉपिंग चलूबगी तो ड्रेस तो तुम से चल रहा है लोग से नुआए तो लोग से तुम कबू हुए ना तुम किसान बने चल बता के नोटिस मंग बीजेपी थोंगान को देंगे बीजेपी ना तो इमा मैं मई चिचोइदगी कॉन्जुडेगी हलागा अमुक बोथादा बाइक इता होगी युम संकाबा चली आई ममा चिचे अदो यंगहलके आई हापत्रिबको बोचे आई होरेन मोइगी चाक चाबा खोटपा लोरगा अदुगा तुम कोना हापगे नुंधिनदा ओइना हापगे इन्ना समाइना लरमे मोइसु पुरा कंप्लीट ओइद्रिदा खबु सबु लोइसलगा चंगमने लाइनो का पुरमद्रो मामा promo नुआय आई फबा पिना बिउ वाइने निंबिरिबा हमम लेतदना सिरिदा का लइफम काय चल के दो लंकिक लगी इमाना दा फम फोन तौरे बे चक्चा हौरा लोय ता थौरे कारे ना फोन ना फमुगला लाखपगा चक्चा फमबाय दम मौसा Ano pa miya? Sika cak ano yun? Asa? Wajar ini sudah ada. Ini udah. Sudah suka aja. Cacah lo ya, wah mata bang cacah lo. Ya mau ini hana gitu. Buat sabi li sabi. Buat apa ya? Aku ngầu là bali mấy mùn rồi. Ang fazana budi kana to loiri da. Ako mo sa to. Lo sa laga lai na bayana. Rumani ahum. Siri lai da. Sa Chakumba ro to ini sa khadri hai. Kona kharakan ne tab na tam. Ay ठीक है आप बदले है पर मुझे लगा था mau kena si wali cita nanti Nah, लोग तक सांगल लगना तो लोग तो सांगल लगता है वो कोई नहीं वाली ay hai nu si wali cita nanti ya ina koi taruh Duga aja ini mana jadi kan nung si wari itu Ada ya bu cek gimana nih mana kamera kakek mana ke sini jatuh ulau yang gesa katang post ka taruh yang gesa ai ji memang foto kapi ini pada ini doh itu nih itu kalau ingat kelakan nang hai doh video ni लोग tak habak tuh orang kita hapak tu ni phajai ka hapak kan wai kai gino apa kan paise bol hapak chalu ra sira ina mu tholak pane do ita ga chami na phone je battery out tre lagi phone je charge option ke na la ini na i chatlage che paiser race hey
स्कूल एम स्कूल हापुगे हापर हलागे हापुरे करी 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 मोदना किटोन चटके है यूम संगाब लोरगा नुंथांग खुदिंगी तिना तौरी तिना हाइब्रा कइनो तौरीबा अदुदुगी ऐसे मुक तुंगाक तुमुरा होगलगा लोइशलगा ये थोकलेए हौगरे मोइगी इसै सकपा माइगसे तारबनी ngसाइदो दुम जाबो मिला चलोइद्रो कइगी Gana tauri mo ito kasi. Masa kung sabi ko, hindi ko siya dito. Kana loy ba nila? Aduna, hoziki oy na sumsiga oy na. Tausari ba? Kaya mo kung tada yung may chulate. Yes. Cylinder ka fix ni. Aloy baru mut kare hai. Ne hai na change be ma khoi na mu karam kan to dinu kam ni ma jani wa. Ada myam nungdang gi di kheci oina tawre ba ko kheci ne angau bane du da gi di ngasai gi baro gi kano hinjang sum yam amale mori du na khoi myam sum haunaraga khadi khachi khachi tang tawraga chana ba tawri ni myam su dum kheci yen gre. अदोनी मैम सुमोय तौरगा चारगा हिसे युमदा दुम हन्नबा तौरनी दुना वीडियो सिसु असिकी मखातै हापचररोगे साइड दुम लसिलागे वीडियो से नुंगायरि लाइक सब्सक्राइब तौबिरम बाय बाय पोकरा मतुम पनीर थोंबा अयुकी